Bermuda Triangle, the Great Pyramid of Giza, boiling water, blood waterfall sigumana chingba angakpa kyana prithvi asida pik thana leirivani. Mafam sing asi hek ubada lei haiba sukta thazaroi dobung ngaktani. Sumna ikoi country India astusu angakpa mafam singna pik thana leirivani. Kudam oina prithivida khwaidagi phaibok yamna leiba khungang amadi prithviga dai mafamgi gravity ga manadaba mafam sigumana chingba angakpa mafam singna pik thana leirivani. Aduna ngasigi videos leida India gi khwaidagi angakpa mysterious oiba mafam mangagi maramda khangminasi. Aikhoigi Manipur gi mafam amasu yauri aduna video asi loiba faw yengbiyo. Number 1. Khwaidagi Kerala. Kerala asi India da makoigi crops grains amadi luna na leibagi maming chatlibani. Aduga state asida khungang amakhak lei mafam asi phaibok yamna leibagi prithivida maming chatlibani. Khungang adugi maming asi Khwaidagi haina khangni. Khungang asi Kerala gi Malapuram haiba mafam asida leibani. Khungang asi prithivigi khwaidagi phaibok yamna leiba mafam singi manungda chalibani. Khara amana phongdokpada mafam asina prithivida khwaidagi phaibok yamna leiba mafam ni haina su phongdokli. Prithivi apunbagi oina angang lising amagi manungda supnagi mari khaktang phaibok oi adubu khungang sidadi angang lising amagi manungda angang nifu ni thoidi phaibok oina poi. Maram asina khungang asi twin town haina su khangni. Khungang asida punna miyoi lising animuk haina lei aduga madugi manungda miyoi chonga muksi phaibok ngaktani. Aduna mafam asida ikoina chatpa matamda school college amadi lambi sorok singda chap manaba mi faniam thengnagani. Ahanbada khungang asida phaibok masing karisu yamlamde dubu matamgi matungina sumsum phaibok masing asi lepa laitana ngasi su yamkhalakli. Aduna ikoida leiriba wahang asi kari maramgi khungang asida khaktang phaibok yamna poklibunu haibasni. Masing asi su mystery am oire dubu research kharagi matungina phongdokpada masi mafam adugi miyoi singna charba chinjak sing adugi maramdagi oithokpa yai haina phongdokli. Adubu wafam asi chap chaba proof til leiba nate. Aduga mafam adugi local singna thajanavada phaibok yamna poklibasi makhoigi isorna pinabibani haina thajanai. Number 2. Jatinga, Assam. Assam da leva Jatinga hariba mafam asida chahi khudingi yamna angakpa thodok ama adum thoi. Masina mafam si India gi khwaidagi angakpa mafam singi manungda chanhalli. Chahi khudingi khungang asida munsun matamda uchek makhal kya lising kya pairakani aduga khungang asi lalaga paigani. Khungang asi lalaga paiba matam asida uchek sing adu mathanda sijavagi maongda khungang adu leiriba upambi building samadi sing adu thomjillaga mathanda sijagani. Asumna uchek kya mathanda sijaraga mafam adugi lambi sorok singda taraga leigani. Thodok asi September dagina November fawbagi manungda chahi khudingi adum thokpa thodokni. Matam asida uchek sing asi hanaga manadaba maongda ayuk nungthilda khak pairamba uchek sing adu numidangda faw paithorakani. Aduga uchek sing asina mathanda karigi sijari no haibasi chap chaba maramdi khangdri. Adubu scientist karana phongdokpagi matungina monsoon gi matam asida leichil yamna thaba madi nuksisu kanna setpana uchek sing adu paiba matamda lambi ngawba madi udavadagi leiramliba upambi building amadi sing aduda thomjilaga siba oigani haina phongdokhi. Adubu masigi maram asina asumba oigani haibdi leite madi thodok asina mafam asi India da khwaidagi angakpa singi manungna chanhalli. Number 3. Lonar Lake. Lonar Lake hariba part asi Maharashtra gi Buldana district asida leivani. Part asi prithviga dai mafamda leiba part singdagi yamna top part amani. Scientists singna thajabada part asi ngasidagi chahi lising yankhai gi mamangda yamna chawba asteroid ama tasilaglaga 2 km muk sangbaduga 150 meter muk luba mafam asi semkhibani haina thajanai. Aduga matamgi matungina akutpa mafam aduda ising leiba horakhibani haina phongdokhi. Aduga part asigi matai da fresh water gi pukri macha khara sulai. Aduga yamna ngakpa amana part asi karigum matamda machu hekek onbe yawi. 2020 gi matamda part asigi ising machu usi pink machu oiki. Aduga machu oli bagi maram si ising aduda soil loving microbes yawbagi ni haina phongdokhi. Adubu matam khara leiraga ising adu nongamuk surakpadagi hanagi machuda muk hanjinki. Mafam asigi atopa angakpa amana mafam asida aikoina direction yangnaba compass asi mathau to haibi yadi.
ꯑꯗꯨꯒ ꯄꯥꯠ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯩ ꯃꯐꯝꯗ ꯐꯪꯗꯕ ꯑꯣꯔꯒꯥꯅꯤꯖꯝ ꯑꯃꯗꯤ ꯄꯥꯝꯕꯤ ꯀꯌꯥꯁꯨ ꯂꯩꯔꯤ꯫ Number 4. Magnetic Hill, Ladakh. Ladakh haiba wahai ase hek tabada mi ayamba mafam adugi fajakraba landscape amadi bike thobagi wakhalda soidana khanmiramgani. Adubu mafam asida yamna angakpa amana aikhoina gari asi khamlaga thambada angamba lambi aduda mathanta 20 km/h gi speed fawbra thogatkiba mafam ama lei. Gari khak natna aikhoina mafam aduda ising haidokpa matamda ising asi angamba mathak aduda oina chankatkiba mafam nei. Mafam asi aikhoina magnetic hill haina khangnei. Masi Ladakh ke capital Leh sidagi 30 km muk chatlaga leiba mafam nei. Aikhoina mafam sida hek yaubaga masigi signboard asi uba phangani. Signboard aduda mafam asi gravity defy tawba mafam ne aduna gari sing adu sumdagi mark tawraga thamba jaga aduda khamu haina iramgani. Mafam sida sumna tawribasi karigi oirabajano. Mafam sida gravity si tasengna ona tainana leibajala. Theory amada mafam asigi magnetic force asi yamna kanmana posak sing adu angamba mathak aduda chingsilibani haina phungdoki. Adubu tasengna masi magnetic force na thonganbu oiragadi plastic bottle su angamba mathak aduda chingsilibasi chingsiloidavani. Aduna atopa theory amada thaudok asi magnetic force na thonganba natte masi aikhoigi minna uba optical illusion haina phungdoki. Mafam asigi leiriba chingi mawong asina aikhoina uba matamda mathakta angambada kakhatpa manhalli adubu asengbagidi makhada kumtharibani haina phungdoki. Aroiba amadi number 5 ta Wilong Khulen, Manipur. Mafam asi Manipur gi Senapati district ki mafam amada leivani. Mafam asida aikhoina England da leiva Stonehenge aduga manaba megalithic structure uba phangi. England da leiva Stonehenge asidi mayam soidana khangbiramgani adubu aikhoigi Manipur asida masigumba thainagi oiba structure ama lei habisidi mi ayamba hana namata khangbiramkhiroi. Mafam asida masigumba achauba nung kya asi yunglaga leiri. Nung kharadi chawrangna 7 meter muk wangi duga 1 meter muk pai. Asuk chawkraba nung sing asi karigi kamdauna yunglam libna haibasigi return record ti leite adubu mafam adugi local singa thajanaba wari kya amadi lei. Mafam asida nung asi 135 muk lei haina phungdokli. Mafam adugi local singa thajanabada nung sing asi numidangi matamda wari sanabagi maongda amadi amaga maming kaunabagi maongda tawi haina phungdokli. Masi aikhoina di hek taba matamda thajaba ngamdaba wafam ne dabu masi mafam adugi miyoisingna phungdoklakiba wafam ne. Maram asina numidangi matamda mi sing adu mafam aduda amata changna de haina phungdokki. Karigumba thawaidaduna changluba matamda mangha yamna nungaitaba tawi haina su phungdokli. Khunja sing aduna thajanabada nung asi makhoigi ancestor singna langba ngamba amadi makhoigi lanthomadu masak taknaba yungkibani haina thajanai. Khara amana su nung asi landa sikraba athawasingi khubam oina yungmani haina su thajanai. Dubu wari asi asengba oina iraga thamlamba record amata natte. Masi mafam adugi khunja singna thajanaba wari ngaktani. Aduna asuk chawkraba nung asi kanana karigidabak yunglam lebna habisi tasengna angakpa ama oiri. Aduga masigumba ancient structure ama leina aikhoina masibu mafam chana semkatuna thamdaba habisi aikhoigi lebak asigi achauba mangjaba amani. England gi Stonehenge di mi ayamba loina khangnai adubu aikhoigi iramdamda leibasdi karigi khangnadribano. Masi kanagi asoiba oigani. Adomgi wakalon comment soidana maki haibiramu.